Ahanbada Moriba Pau Pizari KFNPDG Minister Thosom Satyabratagi Firal ngasi chingkhatkhrei mamangda fangkiba board masingdagi handakna hena fangduna mai pakani haina Minister Satyabratana fangdokhrei Candidates singi election campaign numidang pung 10 fawba chathaba yaragani haina ECI na notification thokhrei Kurumzari, LUXMI KONGKHAM na hojing numidong mapung tarani thoigi Mami TV News update bizari pau sanona bizari. Handak pangthoka doriba tarani thoi suba Manipur Legislative Assembly Mikhalda High School Assembly Constituency dagi BJP ki miref oiriba Manipur lenga ki KFNPDG Minister Thokchom Satyabratagi Firal ngasi chingkhatkhrei. Haunabi matung inna Lason Tinson ki thoram sing pangthokduna chathakiba Firal chingkhatbagi thoram aduda Minister Satyabratana hai BJP Manipur ki President amadi atai party ki makok thongba luchingba singna sit nimfudagi tadana BJP na handaki mikhal asida mai pakani haina lauriba sei adumak oithokani handak pangthoka doriba mikhal asida amuk hanna mai paklabadi lamdam asigi chitha nanda hoba chaka thorangi thabak thoram sing paikhatuna mapung faba lamdam ama ohenaba honagani mikhal thingnagani haina thorokliba miref khudingma mai pakani haibagi pandamda thorokpa ngaktani karamba mirefna mahaki khwaidagi naknaba lamba oigani haiba ngamde miyamgi minungsi ama sung Sorgi Thozalna Mai Pakani Haibagi Thazabadi Lay, Housing Ladiba Mahaki Fibam Asi Yangluragadi, Mamang the Funkiba Bon Masing Adudagi, Hena Fangduna Mai Pakani Hanaso, Minister Satyabratana Makatana Fundoki. Mikal Naknava Liability, Masibi, Mikal Tenari, Kudimokani, Kani, and Kalala, Tolopanga, Tanina, Simana, Hena, Nakmani, Duni, have the age of Saba, Haibangam Day, Mayang blessing, Shongi Tokja, my public key, Sibiri Sansi, Madi, a voice choice my Pakani, have it Tajabana. Mamma Martin, Hoji River Chang, Siga Hiragadi, Mamangi Martin, they have many having Tajabana. Political party amadi candidate singna ayuk pung taruk tagi numidang pung 10 fawba ECI na piba instruction khudingmak illaga campaign sathaba yaragani haina Election Commission of India gi Joint Director Media anusandagna thadorokpa charol amana khangalagli charol asina makatana hai Election Commission na leibag asigi amasung poll tawgadaba state singda oiriba COVID ki fibam review tawkre Union Health Secretary dagi fangba information gi matung ina COVID ki fibam asi fagalakbaga loinana leibag asida COVID case sing tuna hantarakli Leibag asigi apunba report case sing yengbada poll pangthokadaba state singdi case namely poll tawgadaba state sing maru oina Uttar Pradesh, Uttarakhand, Punjab, Manipur amadi Gawada chahi asigi February 23 da COVID case listing kuntrani thoi rom oiramba adu February 10 thoi dadi listing ahum da hantarakle COVID ki fibam ningthina nainaraba matungda commission na khudaktagi campaign tawbagi provision ase khudaktagi relax tawba hobani hana campaign tawbagi athingba matam numidang pung 9 dagi ayuk pung 9 fawba oiramba adu numidang pung 10 dagi ayuk pung 3 fawba onthokle maramaduna political party amadi candidate singna ayuk pung 3 dagi numidang pung 10 fawba COVID ki chana kanglon ngaktuna amasung state disaster management ki protocol ngaktuna campaign pangthokpa yagani haina Rolasna Makatari. Ani suba tangkak ki oina lakliba Mars tang mangada pangthoka doriba tarani thoi suba Manipur State Assembly Mikhalda Thobal amasong Kaksing District ki leiriba AC Taragi strong room Mikhalasigi General Observer ahum amasong Police Observer na yengsinkre Thobal Mini Secretary EVM Machine Singh Thamnaba Samgaliba strong room ado yengsinbada saru yakiba General Observer ahum adudi Lilong Thobal Wangjing Tenta ACG Dires Kumar Wangkem Kangabok Hairok SCG CEO Kumar Wabagai Hyang Lam Kakching amasong Sugnu SCG Assist Kumar ni Observer Singi Yangsin Khongchat aduda DC Thobal Anthem Suvas SP Thobal Jogesh Chandra Haubizam SP Kakching amasong Returning Officer Taruksu Saryaki Tarani Toy Suba Manipur State Assembly Mikhalda Juribam SCG BJP ticket Tanaramba BJP Protocol Committee ki Chairman K Sarat Kumar BJP ki ticket Fangodrabaso BJP ki ticket Fanglaba and Buddha Sandrabu Sogat Oina Babukal Amadi Chingoi Bungda K Sarat Kumar Masamak Chatuna Mahaki workers Singa Unaduna BJP ki Miref and Buddha Sandragi Bot Konkre
Vote khombagi thoram aduda K Sarat Kumar na hai BJP gi mire Buddha Chandra Juribam gi seba tauge haina tholakpani mahak mikhal mai pak naba angam bathak taw khanasi amadi Juribam Asida BJP gi mihut ama thagasi BJP gi ticket phangautre haiduna miyam ga mari tatnaba leiroi mayam nasu leinariba mari asi thadat piganu haina su K Sarat na makha tana phongdoki ticket phangautre na mayam ga tanna ga daban nate mayam nasu mari ju thadat piganu adu haije gen lakpani adu thotona ko sida mana phanga ina pivot pi daba hoi kana kana gumna mayam atopa lamgi mayam gidi BJP gi ticket phangauda ba kangpuna BJP ticket pi de hedana party gi phiran mai thaba party gi poster segai ba kedo yam tawe dubu koi jiri bang gi dubu mta tabu dana inna chitna koi ngasi babuda Narendra Modi na pamba Atal Bihari Vajpayee ji ne pamamba dumba BJP Bharatiya Janata Party ki film da koi chena thajar ngasi babu challe ko masi thajar je koi mangan ngumsi aduna koi puna mangna khak palikana koi pona bitana koi hin bot thadaban mi tasu yam nangan thokpi raga yam gi kana tantre ka dika do madu to UPBU Bharatiya Janata Yuva Morcha BJYM Manipur Pradesh na Sindhuna Thangmaiban gi Thau Ground da ngarang pangthokiba Mega Yuva Conclave ki sarugama oina Yuva Morcha gi thomi chani na saba team amamam Assembly Constituency manga da Mikhal gi campaign chathanaba lamtha khraba matong Sagolban Asida BJYM gi thomi singna election campaign chathakre Sagolban Asida chathakiba election campaign aduda BJYM gi President M Baris maming leiraba saisakpa utam amadi Yuva Morcha sigi thomi kyasu sargyaki election campaign aduda ACS gi tongan ba miyoi sing unaduna lakliba mikhal asida BJP da vote pinaba amadi BJP gi lengak asina haukiba chahi manga asida miyam gi yaifana pa paikhatliba thabak thoram singi matangda macha khaina thamlamki hairi All Jiribam United Clubs Association linkhat ki ba chahi kunmanga raksurak pagi Silver Jubilee gi thoram Jiribam gi Babu Parada leiba Jiribam Municipal Council gi Auditorium Hall dang arang pangthokre Silver Jubilee thoram aduda Ajuka gi Founder President K Kumanjau Ajuka gi President M Maipaksana Adaksya K Janaki Ajuka gi Founder General Secretary L Birzit Rongmai Naga Council Manipur gi Advisor Tehemang Panmei The Progressive Maitai Pangal Society Jiribam gi Chairman F Hamana Chingbana athoiba mitung oina daista phongki Thoram gi sarugama oina Ajuka gi thabak thoram kaya da sarug yaramba leikidraba singi mafamda minute ani tumina leptuna ikai kumnaba utki loinana special chief guest oina sarugyakiba K Janakina Ajuka gi souvenir amaso phongdoki Ajuka gi Maikai dagi Jiribam da leiba local club ki luchingba sing Mairapai bi CSO amadi Mahiroi Loop ki luchingba sing da khudol pot piki Silver Jubilee thoram aduga mari leinana M Maipaksana mangang na hai Ajuka gi oina su masagi moto leizai moto asigi wangmada thabak tawrabadi integrity thugaibaga chap managani maram aduna aikoi niyom gi wangmada thabak tawroi lagliba mikhal asida su Ajuka na khona ba yaba sing pukchel sengna khona gani haina su mangna phongdoki aduna ai hygienic pose koi loina mo ore aduna ai sin hygienic jiri bam da poksa ba jiri bam da chawda ba jiri bam ko to wi wan ta koi wala koi respected retired SP sar movie se ma sahi mali jiri bam da service tani de hoji jiri bam gi prajanu ina jiri bam de Kena bukti dah cium deh. Aku dah haji, memang tu saja. Sarway Manipur siapa, jadi bangki apa ekonomi, development so, pesan capai lebih dalam mereka, itu nak. Yawol Chaksang Food and Beverage haina mingthonba Fast Food Center ama Kaksing Sumak Lekai da Manipur gi maming leiraba artist Thonawzam Bembem na ribbon kaktuna hangdokre Fast Food hangdokpagi thoram aduda Yawol Chaksang Food and Beverage Private Limited Kakching gi Director Thingnam Adi Maitei amadi atei masak naiba miyoi kaya amasu saryaki hairi Thasigi tang tara mathoida Kairao Assembly Constituency gi manung chanba Kairao Makting Mayai Lekai Kolupta NPP gi workers singna NCP gi firal Lokthokduna NCP gi workers singda nunglang sinduna landaki haina Kairao Makting Awang Lekai Women Development Association a media da phongdorok liba wafam asi laibak thibani NCP gi fira lokthokiba amadi thetpada athingba pikiba leite haina apunba nupi lup kolup lekai Kairao Makting na sengdorokli
Hiram asiga mari lainana kairau makting mayai lekai kolupta paumi singa unaba amada MD Jamil Ahmad kauba lekai asigi mioi amana hai icham chamna leizaba kolup lekai ki miyamda NCP workers singna maral sirakpasi yaningde numit aduda kolup lekai miyamna makhal amatagi apanba pikiba leite thodok aduga mari lainana kolup lekai ki miyam pu seiba yum kai thugaiduna akiba piriba asi condemn tawe matungda asigumba thawang amata tawbiganu hiram asida mari lainaba singna su mideng changbiyo loinana miyamna apamba mirepta bot thadabada apanba pibiganu mikhal asi pamdaba thodok thokhandana pangthoknaba honaminasi haina Jamil Ahmad makha tarakli Sahitya Academy New Delhi ki santang makhada aiba singi ipak Manipur na sinduna Gramalo ki thoram ama Tulihal Mayai Lekai Community Hall da pangthokre thoram aduda Tulihal Jila Parisad ki member ke inaucha Tulihal GP ki pradhan MD Abdul Khalik Angtha GP ki pradhan Manilal Sahitya Academy New Delhi ki Manipuri Advisory Board ki convener N Kiran Kumar member and Lokeshwar amadi aiba singi ipak Manipur ki secretary MA Hasimna president member oina saryaki Malam pembadan hengnariba COVID-19 ki laichad asdagi ngakthoknaba chamba section thorang khara ngana chatpinaba Mami TV ki mic digi ningsingjari madudi yumdagi hek chathokpaga face mask upiyo mi amaga gi marakta futar kira pathambiyo mai mit khut satoina hamdokpiyo amadi COVID vaccine kapa yarabase sungsoi shoidana COVID vaccine kapthoktuna laichad asdai kannaba myampun honaminasi Aroibada maroiba pa amuhana pizari Kevin PDG Minister Thokchom Satyabrata ki firal ngasi chingkhatkre mamangda fangkiba bot masingdagi handakna hena fangduna mai pakani haina Minister Satyabrata na fongdokre Candidate singi election campaign numidang pung 10 fawba chathaba yaragani haina ECI na notification thokre Namidung pung 12 gi Mami TV News update losinjare ehenba pawgi dama nungtil pung ani gi Mami TV News update meeting tabiyo